INC na miyamda sengdokadabane committee pawasi ngasi nungthil phongkiba kangla pau sedagi lokhatjabane Manipur da thogliba tamthiraba irang asibu Indian National Congress ki General Secretary Bhakta Charan Das na phongdokiba wafam ama social media da viral oirakibaga loinana mitai singna kuki singi mathakta lan haubadagi thokibani haibase Indian National Congress na sengdokadabani haina Peace and Development Coordinating Committee yumnam khunawgi president Laima Pokmam Joy na phongdorok le wapam asi ngasi Manipur Press Club ta pangthokpa pawgi mifam amada mahakna makha taraduna matam sang na kuki sing na plan tawraga maitai da atamna na landarakuna masing yamlaba miyoi kaya sikhibaga loinana yum kaya amade lanthum mangan tagan khiba khudingmak Congress ki luchingba sing na pugadaba ne haujiksu mitai di santi pame arambai tengol amadi mitai lipunna santi pame Congress ki leader sing na hairiba wapam asi election thengnariba candidate sing na condemn tawpham thoe political party sing na masa gi vote phangna bohona bada tongan bawafam sing su phongdok pa mathau tarabasu Manipur da thogli bairang asida mitai bulana uhana na bohona bai basi irang asi amuga na thogana na bohona bagi thawong ni haina su phongdorokhe MSPCL na section wafam thamlak le pawasi ngasi nungthil phongkhiba kangla pau sedagi lokhatjabane Nerpaship project Manipur gi makhada 33 kV urembam Tagyal line gi sangbat sagat pagi thabak Grid Corporation of India Limited na paikhat pa hobaga loinana charging tauna ba sem sare charge hobagi thabak ase tha asigi kuntraga mathoi gi nungthil pung ani dagi hauraga nei hairiba 33 kV transmission gi route sing adude 132 by 33 kV urembam substation Pasoi Village part 1 2 3 Hainopok Village 33 by 11 kV Tagyal new substation nei Maramasina 33 kV transmission sing asigi pole sing asida thengba masung paiba tawrabade makhal kaya gi khudong thiba thoglakpa yai masida thoglakpa khudong thiba sing masa na pujagadaba nei MSPDCL na daita lawroi haina MSPCL gi cherola mana haire yausang manungda tongan ba thodok ta miyoi ani sire combined team gi operation da tongan ba khulai kaya fagat khrei pawasi ngasi nungthil phongki ba kangla pau sedagi lokhatjaba nei Haukiba tang kun mga yaksang ngauba numitagi ngasi faubada tongan ba thodok ta miyoi ani sire combined force na tongan ba mafam singdo operation chathabada khulai kaya fagat khrei pawasi na hairibade tha asigi kun mga gi ayuk pung taraga mathoi minute kunthra rom taba matamda Thaubal District Police ki manung chanba charangpat mayai laikai gi pukhri achobada miyoi ama isingda taduna siram lei Thaudok adu da laikhidraba miyoi adugi mameng Sanjoy Barla chahi kunmari Assam dagi haujingna charangpat mayai laikai da leivane Makbu ising da taduna irak na vadagi miyamna Thaubal District Hospital da pukhatuna laikan na bohona ki adubu laikan na bangamda na laikhidavane amarom da tha asigi kuntaret ki ayupung taretlom tabada hangang police ki manung chanba mantri pukri bazar da leiba barasan ba yumama da miyoi ama thauri yanduna siramle Thaudok adu da laikhidraba miyoi adugi mameng Chandra Bahadur Gurung chahi yangkhai ga manga apokpa laikhidraba Padam Bahadur Gurung kauwe Kangpokpi Toribari dagi haujingna mantri pukri bazar da leiba Rajkumar Manoj Kauba magi rented house amade godown gi chokidar oina leiba miyoi ne ma kari maram gi damak thauri yanduna siram lebano haiba chapsana khangba ngamdre nakal amarom da tha asigi kuntaruke ayuk pung 9 ga minute kunthra rom tabadagi 8 ga minute nifu rom taba phauba Imphal East District Police kunithoi suba Assam Rifles CRPF ki apunba combined team mamana Sagolmang PS ki manung chanba Utonglok Village da thiba humba gi thabak chathabada khulai kaya fagat pangam khrei Operation adu da fagalaba khulai sing adu de 9mm US Med Carbine machine gun ama tear gas gun ama 9mm gi maru manga tear gas cell ama 36 high explosive hand grenade ahum phangle hai re fagalaba khulai sing Sagolmang police ta khusin nakhre hai re amarom da tha asigi kungani pan gi yukpung 9 ga minute kunthra dage tara fauba Bisnupur Police Commando amade Kumaun Regiment ki apunba team amana Saiton amasung Santhongi area da sathakiba operation da tongan ba khulai sing fagat pangam khrei combined team gi operation adu da local med pumpi RL anni single barrel ama magazine ga loina na SMG carbine ama 36 HE hand grenade taraga mathoi pumpi cell ahum insas magazine ga loina na maru ama SLR magazine ama bomb sabda sizinaba ballistic cartridge nipan su fagat pangam khi hai re Ziribam da sakang da basing na bom pokai handuna dukan ahum thugairam le ban sathakre pawasi ngasi nung tilfong kiba kangla pau sedagi lokhatjavane tha asigi kungani pan gi ahing nong yai matung pungani rom tabada
Jiribam district ki Borobekra subdivision ki manung chanba Durgapur lamtai khunok da leiba dukan ahum sakang dabasing na bom lang sinduna thugairam lei laibak favadagi bom pokai badu da soga panamata di yahodre hai riba dukan sing asi haubam budi chahi kuntra ga taret kauba lamtai khunok da leiba magide hai riba dukan sing asi computer hardware amade grocery gi dukan sing ne bom pokai halam ki badu kanana kari gi damak tawram libano hai badu haujik fawbagi oina chapchana khangba ngamdre adumakpu tha amaromgi mamangda dukan sing asida sakang dabasingna nongmai round kaya kapsilambagi thogdok laikhravane amarom da jiribam lamtai khunok da bom pokai lambagi thogdok aduda senari basing pungkun mari gi manung da puthoktrabade jiribam district ta pungkun mari gi total shutdown tawragani haina total shutdown gi khongjang haukhre jiribam da leiba loop mari jiri development organization jiri imamaira paibi apun balup jiri apun ba khunai sakhot loop amade united jiri youth league na ngasi ayuk pung taruk tagi hayeng ayuk pung taruk fawba sathagadaba ban asina mausagi punsida chawna kaiba pikre total shutdown na maram oiraga lambi sorokta gari chena khidre dukan sing hangna khide kaithel su phamna khidre pamdaba thokdok sing thoktana ba mafam kayada security sing na ngak sen bagi thabak sathakhe haujik phawbagi oina pamdaba thokdok sing thokpagi paw leitre handaki mikhal se manipur dadi festival of bloodshed oigadra chingna re PTM pawasi ngasi nungthil fongkiba kangla paw se dagi lakhwatjavane lakliba April 10 amade kunga tarukta Manipur da pangthokani haina tawriba parliamentary election ase Manipuri singi oina di matang sada bahai badu oire mamang sahigi me humdagi haukiba laibak thiba communal raigot ase loidribana fajakraba festival of democracy hairiba election ase Manipur da di festival of bloodshed oigadra chingnari haina pangaltem Manipur PTM gi president Sesam Muhammad Abdul manana thadorok pachirol amana haire chirol asina makha taribadi Riot asi haurakpada chinga masung tamani da leiriba police station amade outpost kayadage praja singna khulai lising taruk amasung maru lak mangarom lauke yamlaba khulai amasung maru sing asigi mathakta chinga masung tamgi militant sing state asida yamne active oirakle asigum laba matam asida state asida election tawbai base khudong thiba chawna thokpa yabagi chingnaba pangal village volunteer gi mafam da lei praja singi mafam da leikiba nongmai amasung maru sing amasung haujik active oiragliba militant sing ase election asida seasonarakloi haiba tamba ngamde aduna lakliba election asida Manipuri singna kaya yamna universal adult franchise ase free and fair oina pangthokani haibasi achouba wahang ama Manipuri singda oire election asi tawba matamda thoklakpa yaba khudong thiba singdagi kharada oirabasu ngakthokchanabagi damak pangal singi village volunteer oiriba pangal temna akhanaba khongthang khara laukhatle khongthang sing adugi manungda government pangal tem gi demand khara tawre demand sing adude Manipur gi pangal sing na taba village pumnamak matik saba security state amasung central government na pigadavane free and fair oiba election ama oina bagidamak responsibility government na pugadavane pangal tem na thamkiba thingba sing thoklakpa yaba khudong thiba sing dagi kanna bagidamak pangal taba Manipur gi village pumnamakta bot loidriba phawba state amati central forcing nataba lona yadaba khusu khulai paiba mi group pumnamak changba thinglei athingba si leina changlaklabade PTM gi volunteer singna thengna duna phatanungda thoklabade madugi daita paliba government amade changluriba group aduna pugadavane tangai fadana changdaba yadaba oirabade PTM da hana knowledge pigadavane election asida senja thumja tawba pangal tem area da mapung phana thinglei karigumba senja thumja tawramba thengnarabade pangal tem na warakbaga loinana police ta sinaga nei pangthokadurba election asi free and fair oina pangthoknaba government na lokhalakpa thabak thauram khudingmakta pangal temna cooperation pigani haina warep laukhre